Next, I invite Sri G. Aguilung, President, Zelengrong Football Association, for the presidential address. Next, I invite Mr. Sri G. Aguilung, President, Zelengrong Football Association, ZFA, for the presidential address. Right up tam ikaw, akay de damlong may kay pao, apaw tingkaw rogong kay dai ni thon ko kani kolum me. Asay arena saro ni me port keynote address hai, tay na kuri saro pente, karam thon nang akay zat ijum na karubam mijang karina. Ngasi yai faraba numit sida, ahan magtada ngasi tramari rak suwa hay pauzadon nang Memorial Football Tournament haudok pagi sing liam lawa thoram asida thousand biriba ishorbu thagat chabaga loinana khurumjari ani subada ngasigi opening ceremony asigi daista lengsin biriba ahan hanbamaktada chief guest oina lengsin biriba kuman Chadraba Mingoina Panjarabada Sri Thangzan Arun Kumar, Honorable MLA 15 Wangkai Esibu, Thagat Paga Loinana Ikai Kunaba Ucheri. Loinana, Guest of Honor Oina Lingsin Biriba, Ming Oina Panjarabada, Sri Naurem Prebin Singh, IAS Secretary Yas Manipur. Ani Shubada Srimati Hana Kamai, IAS DC Thawal District, Manipur. Srimati Puja Alangbam, IAS DC Bisnipur District, Manipur. Srimati Marsinda R. Pamai, IAS Commissioner of Taxes, Manipur. Dr. Mayangbam Bito Singh, MCS, Director, Yas, Manipur. Angam Kamai, IPS, IGP, Manipur. Loina na, Chief Host Oina Lingsin Biriba, Ikai Kumzeraba, Sri Dinganglong Gangmai, IAS, Retired, Honorable Chairman, HSC, and MLA 54 Numba SC. Mayam pun namakpu, ikai kum nabaga, loina na, harawa hongdok seri. Maramdi, Zelengrong Football Association na, matang sin na, atoy ba atiti, atoy ba mingtung len, atoy ba mapung pahan, mapu, obina ba, nolong na hajuru bada mapam matam sana lengbi raktuna thoram asibu mapung pahan libigi damat amukka hanna thagat chabani ahum subada aigi nungsi zaraba Zelengrong puigi kun kaya digi lengbi raktuna kunbu kulakba chairman village authorities Club President Secretaries Busu Ikaiba Ucheri Loina na Toido Hindong na Haipauza Donambu Nung Sizaba Amasung Football Masanabu Nung Sibiba Nung Sibiriba Sipsel Invitees Dignitaries Marup Mapang Loina na Prayers Official Ladies and gentlemen, mayambu ikai kumnabu uchari. Ngasigi thoram asigi tanja lauzaraga haipauza donangi ming lauzaraga Zelengrong Football Association na football masanagi tournament competition asigi karigi silibno hairiba nungi warol krab mayamda thamjage Haipauza donangi pidam ningol oiba punsi ado yenglaga hauzik matamgi naha sing asi masa muong phaba mating leba
mama leibak ningzaba machang oiba citizen amamam oinanaba masigi football tournament ase thamlakdiba tarabani suba oina silibani tournament asigi mahei oina naha khara amadi makoigi future career semkhre aduga kaya amasu semkat tuna leiri aikoi na ningsinggadabadi adudi ahanba haibauza don nangna magi chahi naungna naha ama oina mama lebaki damakta British government gi mayokta ningkha tamba phangnanabagi akiba leitana lan thengnaki mathwai thaki haibauza don nangna courage sacrifice and truth adu utpiki maram aduna ngasi tournament asida saruk yabiriba prayers khuding magna nangi thongna amasung haisingba achumbada kathoktuna sanabiyu haibaga nolokna haijere haibauza donnangna magi vision amasung hope adu ekhoida thambirami maduna players khuding magna nasa nasagi asa amaga loinana sanabiyu football masana asina nangi punsi asanba mijengi asanga loinana sanabiyu haina thamjage loisilapda loisilapda ikai khumna jaraba dignitaries invitees prayers and officials mayamgi maphamda khanghanjaningi madudi haugiba edition 1995 ta jadonangi football ahanba horakpada khumalampakta sanaki ahanbadagi tarahumlorak suba trophy pangthokhiba adudadi Zelenong puigi players singkhaktana saruk yaduna lakhi adubu Zelenong Football Association na yamna kumna khanaraba matungda tournament asi henna mapung phaba sokhatpa henna competitive oina naba haina handak laiba 14 suba trophy asidagi nan Zelenong players team amada players ahum include taunanaba ayaba pire masina mipum khudingbu henna unity and integrity purakpa oirasunu aroibada prayers khuding magna akiba leitana lingjen manana pungning tingna asa leina sanabiyu haibauza donangbu ikai khumnabaga loinana nungsi chanana sanabiyu tournament asi haubadagi roi phawa mipum khuding magna cooperation PBU haina aroibada thamjage masi wahai ama ani khakta haijaraga aswaida thengjelage. So I wish you all the participant teams all the best. Thank you.